ꯑꯍꯥꯟꯕꯃꯛꯇꯗ ꯂꯨꯞꯂꯝ ꯏꯔꯦꯟ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯌꯥꯏꯐꯔꯦꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯁꯤꯡꯕ ꯊꯣꯛꯈꯤꯕ ꯌꯥꯝꯅ ꯀꯤꯔꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯃꯥꯏꯕꯒꯤ ꯌꯨꯝꯐꯝ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏꯗꯒꯤ ꯊꯧꯕ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯕ, ꯃꯅꯤ, ꯄ꯭ꯔꯦꯝ, ꯁꯨꯔꯦꯁ, ꯍꯦꯔꯣꯖꯤꯠ, ꯊꯧꯕ, ꯁꯅꯥꯇꯣꯝꯕ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯇꯔꯦꯠ ꯅꯤꯄꯥꯜ ꯑꯁꯤ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯨ ꯊꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯌꯨ ꯊꯛꯑꯗꯤ ꯃꯀꯣꯛ ꯆꯥꯛꯄ, ꯚꯨꯠ ꯂꯩꯇꯤꯟ ꯀꯤꯗꯕ ꯍꯦꯔꯣꯖꯤꯠ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯏ꯫ ꯍꯦꯔꯣꯖꯤꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯕꯤꯌꯨꯔꯣ? ꯑꯩꯈꯣꯏꯅ ꯑꯃꯨꯛ, ꯀꯔꯤ ꯋꯥꯅꯣ ꯏꯇꯥꯎ? ꯍꯦꯔꯣꯖꯤꯠꯅ, ꯑꯗꯣ ꯃꯤꯉꯣꯟꯗꯗꯤ ꯍꯥꯏꯗꯣꯛꯀꯅꯨꯀꯣ, ꯃꯤꯅ ꯇꯥꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯕ꯫ ꯑꯩꯈꯣꯏꯅ ꯑꯃꯨꯛ, ꯍꯥꯏꯗꯣꯛꯑꯣꯏꯅꯦ ꯏꯇꯥꯎ꯫ ꯍꯦꯔꯣꯖꯤꯠꯅ ꯑꯃꯨꯛ, ꯁꯦꯡꯗꯤ ꯁꯦꯡꯉꯦꯀꯣ? ꯑꯁꯦꯡꯕꯒꯤ ꯍꯥꯏꯗꯣꯛꯑꯣꯏꯕ꯫ ꯑꯩꯈꯣꯏꯅ ꯑꯃꯨꯛ, ꯏꯇꯥꯎ ꯍꯦꯔꯣꯖꯤꯠ, ꯀꯩꯅꯣ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯈꯠꯍꯜꯂꯤꯁꯤꯕꯣ? ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯍꯥꯏꯗꯣꯛꯀꯟꯕ ꯃꯤꯗꯨꯅ? ꯍꯦꯔꯣꯖꯤꯠꯅ ꯃꯥꯏꯊꯣꯡꯗꯨ ꯈꯔ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏꯁꯦ, ꯑꯗꯨꯕꯨꯔꯣ, ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯝꯄꯥꯛꯇꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯃꯌꯥꯝꯅꯒ ꯌꯥꯝꯅ ꯀꯤꯅꯕ ꯑꯃꯥꯏꯕꯒꯤ ꯌꯨꯝꯐꯝ ꯍꯥꯏꯕꯗꯣ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯅꯦ꯫ ꯍꯦꯔꯣꯖꯤꯠꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏ ꯃꯔꯛꯇꯒꯤ ꯊꯧꯕꯅ ꯃꯃꯤꯠꯀ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯔꯒ, ꯑꯗꯨ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ? ꯍꯦꯔꯣꯖꯤꯠꯅ ꯑꯃꯨꯛ, ꯑꯗꯨꯗ ꯚꯨꯠ ꯂꯥꯏꯔ ꯍꯦꯜꯂꯣꯏꯔ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯔꯤꯅꯦ꯫ ꯍꯦꯔꯣꯖꯤꯠꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯧꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯣ ꯀꯅꯥꯅ ꯍꯥꯏꯕ? ꯍꯦꯔꯣꯖꯤꯠꯅ, ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯂꯣꯏꯅ ꯍꯥꯏꯅꯩ꯫ ꯊꯧꯕꯅ ꯑꯃꯨꯛ, ꯑꯗꯣ ꯀꯥꯟꯅꯗꯕ ꯋꯥꯊꯤ ꯋꯥꯔꯦꯝꯅꯤ, ꯃꯆꯤꯟ ꯊꯤꯔꯤꯅꯤ꯫ ꯑꯩꯈꯣꯏꯒꯨꯝꯕ ꯊꯦꯡꯅ ꯊꯦꯡꯅ ꯌꯨ ꯊꯛꯄ ꯃꯤꯁꯤꯡꯁꯦ ꯂꯥꯏ ꯇꯤꯟ ꯚꯨꯠꯅꯒ ꯆꯟꯅ ꯌꯥꯄꯣꯠꯇꯦ ꯍꯥꯏꯗꯤ ꯍꯥꯏꯖꯤꯜꯂꯤꯅꯤ꯫ ꯑꯗꯣ ꯃꯋꯥ ꯂꯧꯔꯨꯅꯨ, ꯇꯧꯁꯤꯟꯅꯩꯅꯤ꯫ ꯍꯦꯔꯣꯖꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯤ ꯊꯦꯡꯅꯕ ꯌꯥꯎꯔꯦ ꯍꯥꯏꯅꯦ ꯚꯥꯏ꯫ ꯊꯧꯕ, ꯍꯦꯔꯣꯖꯤꯠꯅ ꯃꯤ ꯊꯦꯡꯅꯕ ꯌꯥꯎꯔꯦ ꯍꯥꯏꯔꯛꯄꯗꯨꯗ ꯈꯤꯇꯪ ꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯀꯤꯗꯕ ꯁꯥꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯤꯁꯥꯗꯨꯒꯤ ꯃꯌꯥꯏꯅ ꯀꯝꯍꯟꯈꯤꯕꯅ ꯊꯧꯕ, ꯀꯤꯔꯕꯁꯨ ꯀꯤꯗꯕ ꯁꯥꯔꯒ, ꯀꯔꯤ ꯚꯨꯠꯂꯕ? ꯍꯦꯜꯂꯣꯏ ꯂꯥꯏ ꯇꯤꯟ ꯍꯥꯏꯕ ꯖꯥꯠꯁꯦ ꯊꯧꯕ ꯑꯩ ꯎꯕꯗ ꯚꯨꯠ ꯂꯥꯏ ꯇꯤꯟꯒꯁꯦ ꯃꯊꯤ ꯕ꯭ꯔꯤ ꯆꯤꯠꯂꯤꯕꯅꯤ꯫ ꯉꯁꯥꯏ ꯃꯈꯩ ꯊꯧꯕꯒ ꯍꯦꯔꯣꯖꯤꯠꯀꯅ ꯁꯥꯟꯅꯔꯤꯕ ꯋꯥꯗꯣ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯇꯩꯁꯤꯡꯅꯁꯨ, ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤ ꯍꯥꯏꯕ꯭ꯔꯣ? ꯊꯧꯕ, ꯍꯦꯔꯣꯖꯤꯠ ꯃꯕꯥꯅꯤꯁꯨ ꯑꯇꯩꯁꯤꯡꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯗꯨꯅ ꯑꯩꯈꯣꯏ ꯅꯤꯄꯥꯜ ꯑꯃꯥꯏꯕꯒꯤ ꯌꯨꯝꯐꯝ ꯍꯥꯏꯕ ꯑꯗꯣꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯆꯠꯅ ꯆꯠꯅ ꯊꯧꯕꯅ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯤ, ꯌꯦꯡꯉꯨ ꯚꯥꯏ, ꯁꯥ ꯚꯨꯠ ꯂꯥꯏ ꯇꯤꯟ ꯂꯩꯔꯝꯃꯁꯨ ꯑꯩ ꯎꯕꯗ ꯃꯈ꯭ꯋꯥꯡꯒꯗꯣ ꯂꯣꯏꯅ ꯇꯦꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯌꯧꯔꯦ꯫ ꯊꯧꯕꯗꯤ ꯀꯤꯕꯗ ꯌꯥꯗ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯀꯤꯗꯕ ꯁꯥꯖꯟꯅꯔꯗꯨꯅ ꯍꯦꯔꯣꯖꯤꯠꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯧꯕꯗꯤ ꯃꯐꯝꯗꯨ ꯍꯦꯛ ꯌꯧꯕꯒ ꯌꯨꯒꯤ ꯅꯤꯁꯥꯒ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯕꯅꯤ꯫ ꯉꯁꯥꯏꯈꯩ ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯐꯥꯏꯔꯣꯟ ꯃꯆꯤꯟꯗꯨ ꯐꯩꯅ ꯉꯥꯡꯂꯝꯕꯗꯨ ꯃꯐꯝꯗꯨ ꯌꯧꯕꯗ ꯃꯍꯥꯛ ꯃꯀ꯭ꯔꯥꯛ ꯅꯤꯛꯄꯕꯨ ꯍꯧꯔꯛꯂꯕꯅꯤ꯫ ꯀꯗꯥꯏꯅꯣ ꯚꯨꯠ ꯀꯥꯏꯗꯣ? ꯍꯦꯜꯂꯣꯏ ꯍꯥꯏꯁꯤꯅ ꯀꯗꯥꯏ ꯂꯩꯔꯤꯕ? ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯈꯣꯡꯒ꯭ꯔꯥꯎ ꯆꯦꯜ ꯂꯧꯊꯣꯛꯑꯒ ꯃꯌꯨꯡ ꯖꯣꯔꯣ ꯖꯣꯔꯣ ꯂꯥꯎꯅ ꯍꯟꯖꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯡ ꯍꯦꯛ ꯍꯟꯖꯤꯜꯂꯨꯕꯗꯒꯤ ꯅꯨꯡꯁꯤꯠ ꯀꯟꯅ ꯀꯟꯅ ꯁꯤꯠꯄ ꯍꯧꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯅꯣꯡ ꯈꯥꯛꯄꯁꯨ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯊꯧꯕ ꯑꯁꯨꯝ ꯀꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯇꯔꯦꯠ ꯍꯥꯏꯔꯛꯏ, ꯏꯇꯥꯎꯁꯥ,
ꯅꯣꯡꯁꯨ ꯆꯨꯕ ꯍꯧꯔꯛꯂ ꯃꯥꯜꯂꯦ, ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯅꯍꯧꯔꯁꯤ꯫ ꯑꯇꯩꯁꯤꯡꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯅꯔꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯃꯌꯨꯝ ꯇꯥꯅ ꯆꯠꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯧꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯑꯇꯩꯁꯤꯡꯅꯗꯤ ꯑꯃꯠꯇ ꯈꯪꯍꯧꯗꯦ꯫ ꯁꯣꯝꯗꯅ ꯊꯧꯕꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥ ꯊꯧꯕꯕꯨ ꯍꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯊꯧꯕꯒ ꯄꯨꯟꯈꯤꯕ ꯃꯃꯥꯟꯅꯕꯁꯤꯡꯗ ꯍꯪꯉꯝꯃꯤ꯫ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯊꯧꯕ ꯍꯜꯂꯛꯇꯦ ꯍꯥꯏꯕꯗꯨꯗ ꯄꯨꯡꯉꯛ-ꯉꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯧꯕꯅ ꯀꯗꯣꯝꯗ ꯆꯤꯊꯍꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯃꯈꯣꯏ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯅꯍꯧꯗ꯭ꯔꯕꯅꯤ꯫ ꯅꯣꯡꯂꯛꯇꯨꯗ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯂꯛꯄꯗꯨꯗ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯀꯔꯤꯝꯇ ꯈꯪꯍꯧꯗ꯭ꯔꯕꯅꯤ꯫ ꯍꯦꯔꯣꯖꯤꯠꯇꯤ ꯃꯃꯥꯟꯅꯕ ꯊꯧꯕ ꯌꯥꯎꯔꯝꯗ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯃꯁꯥꯗꯨ ꯍꯦꯟꯅ ꯄꯥꯈꯠꯄ ꯆꯤꯡꯅꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯧꯕꯒꯤ ꯃꯃꯥ ꯃꯄꯥꯒ ꯃꯈꯣꯏꯒ ꯄꯨꯂꯞ ꯌꯥꯅꯔꯗꯨꯅ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯍꯧꯅꯗꯨꯅ ꯊꯧꯕꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯀꯗꯣꯝꯗꯩꯅꯣ ꯈꯪꯍꯧꯗꯦ ꯁꯨꯔꯦꯁꯅ ꯐꯔꯛ ꯐꯨꯖꯜꯂꯛꯂꯝꯃꯤ꯫ "ꯚꯥꯏ, ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯆꯠꯂꯤꯉꯩꯁꯤꯗ ꯃꯃꯤꯠꯀ ꯏꯔꯥꯎ ꯂꯥꯎꯒꯩ ꯃꯈꯣꯡꯒ ꯈꯨꯅꯤꯡ ꯃꯃꯥꯡ ꯑꯣꯟꯊꯣꯛꯅꯉꯩ ꯃꯥꯡꯁꯤꯗꯒ ꯆꯞ ꯂꯦꯞꯄꯛꯑꯗꯤ ꯅꯈꯣꯏ ꯀꯔꯤꯗꯧꯅꯤ?" ꯁꯨꯔꯦꯁꯀꯤ ꯋꯥꯗꯨꯗ ꯍꯦꯔꯣꯖꯤꯠ ꯀꯤꯔꯤꯕ ꯃꯊꯛꯇꯨꯗ ꯃꯁꯥꯗꯨ ꯑꯃꯨꯛ ꯍꯦꯟꯅ ꯀꯤꯕꯒꯨꯝ ꯇꯧꯔꯛꯂꯦ꯫ ꯃꯔꯛꯇꯨꯗ ꯁꯅꯥꯆꯥꯎꯕꯗꯣ ꯁꯨꯔꯦꯁꯀꯤ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ "ꯍꯣꯏꯅꯦ, ꯍꯥꯏꯁꯨ ꯍꯥꯏꯕꯒꯨꯝ ꯚꯥꯏ, ꯏꯄꯨꯒꯤ ꯌꯨꯝꯖꯥꯎ ꯍꯥꯏꯔꯤꯗꯣ ꯍꯥꯟꯅꯗꯩꯁꯨ ꯈꯔꯗꯤ ꯑꯗꯨꯝ ꯇꯝꯅꯩ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯂꯤꯁꯦ ꯐꯔꯛꯅꯤꯀꯣ?" ꯁꯅꯥꯆꯥꯎꯕ ꯑꯃꯗꯤ ꯁꯨꯔꯦꯁꯀꯤ ꯋꯥꯍꯩꯗꯨꯗ ꯍꯦꯔꯣꯖꯤꯠꯇꯤ ꯃꯍꯥꯛ ꯀꯤꯕꯅ ꯌꯥꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯄꯦꯔꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ "ꯌꯥꯔꯦꯀꯣ, ꯅꯈꯣꯏꯅꯤꯁꯨ ꯍꯧꯖꯤꯛ ꯆꯠꯂꯤꯁꯦ ꯑꯃꯝꯕꯗꯅꯤ꯫ ꯌꯦꯡꯉꯨ, ꯊꯧꯕꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯕꯨ ꯀꯌꯥꯒꯤꯗꯃꯛ ꯅꯨꯡꯁꯤꯕꯅꯣ ꯌꯦꯡꯉꯨ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯦ ꯊꯧꯕ ꯊꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯁꯨꯝ ꯂꯥꯛꯄꯅ ꯉꯁꯥꯏ ꯃꯈꯣꯏꯅ ꯆꯪꯈꯤꯕ ꯃꯐꯝꯗꯨ ꯇꯥꯟꯅ ꯊꯧꯕꯒꯤ ꯃꯃꯥ ꯃꯄꯥꯒ ꯄꯨꯟꯅ ꯈꯨꯟꯖꯥꯁꯤꯡꯗꯨꯒ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯊꯧꯕꯅ ꯂꯥꯞꯇꯛꯅ ꯇꯥꯔꯤꯕꯗꯨ ꯃꯈꯣꯏ ꯄꯨꯟꯅ ꯎꯔꯗꯨꯅ ꯄꯔꯞ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯊꯧꯕꯕꯨ ꯄꯥꯡꯈꯠꯇꯨꯅ ꯃꯌꯨꯝ ꯇꯥꯟꯅ ꯂꯥꯛꯂꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯊꯧꯕ ꯃꯃꯤꯠꯇꯨ ꯎꯏꯔꯨꯝ ꯇꯧꯔꯒ ꯄꯥꯡꯊꯣꯔꯛꯏ꯫ ꯊꯧꯕꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯃꯅꯥꯛꯇ ꯏꯀꯣꯏ ꯀꯣꯏꯁꯟꯅ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯊꯧꯕꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯊꯧꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ "ꯏꯃꯥ, ꯀꯩꯅꯣꯅꯦ, ꯑꯩꯕꯨ ꯐꯃꯨꯡꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯃꯤꯅꯣ?" ꯃꯔꯛꯇꯨꯗ ꯁꯨꯔꯦꯁꯅ "ꯏꯇꯥꯎꯁꯦ ꯋꯥꯔꯦꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯉꯒ ꯊꯥꯡꯉꯒꯅꯦ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯍꯜꯂꯝꯃꯤꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯨ ꯈꯤ ꯅꯣꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯊꯧꯕ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯑꯃꯥꯏꯕꯗꯨꯅ "ꯏꯁꯨꯁꯥ, ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯈꯣꯏꯅ ꯃꯤꯅ ꯍꯥꯏꯅ ꯀꯤꯅꯔꯤꯕ ꯃꯐꯝꯗꯨꯗ ꯆꯪꯉꯨꯔꯤꯗꯨꯕꯣ?" ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯊꯧꯕ ꯃꯁꯥꯗꯨ ꯏꯪꯉꯛ ꯉꯛꯏ꯫ ꯊꯧꯕꯅ ꯉꯛꯂꯤꯕꯗꯨ ꯎꯕꯗ ꯁꯨꯔꯦꯁ, ꯔꯥꯖꯨ, ꯁꯅꯥꯇꯣꯝꯕ ꯃꯈꯣꯏꯅꯗꯤ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕꯗꯨ ꯆꯠꯈ꯭ꯔꯒ ꯋꯥꯔꯤꯗꯨ ꯀꯣꯟꯅ ꯇꯞꯅ ꯁꯥꯟꯅꯔꯒꯦ ꯈꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯥꯏꯕꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯍꯦꯔꯣꯖꯤꯠ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ "ꯚꯥꯏ" ꯍꯥꯏꯅ ꯀꯧꯔꯒ ꯊꯧꯕꯗ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯇꯨ ꯂꯣꯏꯅꯃꯛ ꯂꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯧꯕ ꯃꯍꯥꯛꯁꯨ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯥꯔꯛꯂꯦ꯫ ꯃꯥꯏꯕꯒꯤ ꯌꯨꯝꯐꯝ ꯍꯥꯏꯔꯤꯕ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯤꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯤꯌꯥꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ, ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫